KUKI KHUTLAI PAIBASHING JIRIBAM district CHATHAKHIBA ANGANG ahum YAONA MEEOI taruk HATKHIBA THOUDOKTA CHENNABANI HAIBA MEEOI ani NIA FAGATPA ngamkhiba bu victim family borobekra khunja singmadi JS na NIA bu thagatpa phongdorakpaga lonina THOUDOK aduda CHENNABA Wathouriba Meeoishing su Athubada Phagatpiyu Haina appeal Tourakli ngasi JIRIBAM da paumi singa unaba amada victim family borobekra khunja singmadi JS against brutal killing of 8 innocent Village ki convener Y Sanjoy Singh na phongdorakkhibada kumjale singani kunmari gi November gi tang 13 da JIRIBAM gi borobekra sub division da KUKI KHUTLAI PAIBASHING na security singi mamangda yumkai dukan sing mai tharaba matung ahal anibu nomaina kaptuna hatlaba tungda mainungda langsinkiba amadi angang ahum amasung nupi ahum punna MEEOI taru faraga pukhraga mihathina hatlaba matung barak turel da thadarakibani THOUDOK aduda CHENNABANI HAIBA Assam ki Kasar district ki Dikhos Gran ki Moinathol village tagi Thanglianlan Mar alias Boya faraba matung Aizol dagi La Rosang Mar alias Rosang kauba MEEOI amasu mamang tha July 13 da NIA ki kangpuna fagatki adubu numit aduda thokiba THOUDOK adudi KHUTLAI paiba KUKI Mar gi MEEOI kuntra henbana security singi mamangda CHATHAKHIBA THOUDOK ni maram aduna THOUDOK aduda CHENNABA Wathouriba Meeoishing athubada fabiduna matik chaba cherak pibiyu haiki ngasigi paugi mifam aduda JIRIBAM Higher Secondary School da leiba IDP singsu saruyaki Borobeka subdivision manung channa lairiba lamlong kaithel maktada thokiba THOUDOK aduda laigidaba ahal ani tamchina hatpiramba loinana angang ahum amadi nupi ahum pharaga puraga akogi barak tuelda tamchina ot nabira hatuoga langthabirakhiba adubu akogi hojik thengnabu thengna NIA na hoji MEEOI ani phaduna hoji CHENNABA MEEOI ani phariba se asige makha taba moi gi MEEOI lakhiba numitna lakhibse MEEOI kunthra na lakhibni ado MEEOI ani khang phaba se makha taba ju phabiraga मखोई चैराक पीबम थोपा सीबगी हक कनो से चैराक से पीबम थोपा से पीबिउ हाइबगी असीमा अखोगी जे इमुंग मनुंग अमदी अखोगी खुंजासिंग जेसी की माइकी तगी सीमा हाइजरी लोइना लोइना थोकिबा थौदोक अदो अखोगी चुमना कनोदा युमदुदा लागा तौगिबा थौदोक नते अजो थोकिबा थौदोक से मनाक नकपदा अखोगी CRPF कनो सिंगे मोगी पोस्टिंग लोइना लैरिबा ngakतनी अदुगी मोगी ममामक्तदा हातखिबा MEEOI सिंगदो अथुबा मतमदा फारगा पुथोपिउ हाइदुना अखोगी Emung Manung Amadi Jac खुंजासिंग माइकी तगी सीमसु होय थमजरी।